मैम हंदक लाइव हफ्ता से कार्ड रीडिंग पेंडुलम डाउजिंग हाइफेट येंगमिनरसेको अदो पेंडुलम से हाना येंगप मीगेबी खर खंगबिरमनिको हाइदि वीकली की पेंडुलम येंगबसे अदो अहम येंगबंगाई की ओइना हारगदी कनो सम खनबियो हाइदि वीडियो सिंग आतंग पोस्ट तौगेरा कोटकेरा को हाइदि कनो म खलगा अइना खलिबा पोतो हंदक की हफ्ता से कै निमिट कुमदा पांथोकपा यागदगे नत्रगा अइना गायरगा लेबा पोचे हाइदि करंबा मन कुमदा एक्सपेक्ट तौबा यागदगे कोटकदगे हाइबसे सुगुम्बा मैम से को अदो ngata post tawraga thamaga poto khala matungda yengase ko haidi energy se crystal gi energy ga board sigi keno sika kamaina lake haina haipato ko Wednesday and Sunday ko May gumbada the mind ko Wednesday and Sunday May possibly chances are high haina high ba ko high chance katang wang na ko na the mind gumbo in le ko sida le ko hoi pandum gi sina to ga card ki message so apeta yeng minarase ko do po numiti matung ina hapeta yeng ase ko hadi khoi first ta pagi card se ani katang lo thoi ko ani hai pagi actually hadi ani sidagi lakpa card ani sidagi lakpa guidance to do yeng ase ba Nomajing dagi han horase ko nomajing first Sunday gi oina ko se live card se kai lege have do happy yeng ase ko first card and second card ko karam ba kaino lege have do ko problems leiramba gumba leiragadi ko hadi ako ai leiramiba problem do adudagi tholakpa adudagi heal torokpa naba harasine ko hadi naba dudagi pharakpa gumba hadi mafam hongakpase mafam hongpa hadi sida nungaitadana leirame na hangai nungaitabudu tholaga hadi nungaiba romda dumaina chakhalakpa dumaina oina oi ko problem leiramba su problem dudagi chatkhiba natraga hadi tholakpa adudagi overcome toroga tholakpa khopa dumaina oina oi ko kitang sensitive su oigani ko emotional oiba sensitive oiba khara adumaina handaki weeks mana katang le ko nungaitaba khotaba leiba matamda ko hadi nungaitaba do isadagi release to hollo release to sida phagalakpa hairi banina hadi isadagi ngasa aina nungaitaba khaliba kholiba mam je release to hollo share to tho mingonda sometimes ko hadi phumjallaga phajallaga thamgano ba hadi nungaitaba mam jena ko je wakanje nungaitagadi phungalakpaga he yawina ko hadi khanba sina sum hen malaga de aduna sometimes darkar oiragadi hadi mingonda wari li thokku matamda mingonda share to thokku matamda akai ba kemta leite ko aina thajaba mi gumbada hadi hayo aina ai nungaitreba mayam se li thokku ma thamo ko wari ko do sida ko hadi masa mathanda ko sida thasu lai ko the moon hariba card se ko thasina jo mangalama dum ai lambi se dum pijarakani ko hadi mangalama thasida koina hadi thasida di ude dana kemta lambi lamhang se aduga hadi purnima gumba kai gumba tade pungan ngalaga hai lambi se pura clear oidra dumaina ai life ki oina haraga su mangal gumba kai gumba lakpa dumaina oina oi ko atuduna khatang positive oina lebiyo ko ahambagi numaijingi oina haraga di ko mathangi keno yo mu yenga se ko ningthokaba mathangi sena ningthokabagi ko ningthokabagi so ani khatang smile lothoe ko ani lothoga ani segi guide kai lege have do yeng se ko first card and second card ko first card and second card ko sida lai se ketang ne ko keno tobiyo kai haini past experience kumba nungai gi daba natraga aina kaino ma pot ama ngaire leibudo adugi poto engoda kitang oidaba khotaba leibadagi kitang isa se ko khara interest khara hanba dong tawe ko interest khara hanba dong tawe adu somda hangraga su khambra haidi side ama tang sai gi yelom sida aido oigidre na khala tadi oirom thangba side tadi chance ti leina hadi mai ge ani harase ba somda awang da chapama makha da chapama awang num chapama tam sida aido mai pakhidre ta adi hadi makharom gi da so hadi makharom gi da mai pakpa ya bagi chance ti leina sida adune ba sida indicate tawje ko hadi aduna hadi amada oigidraga so amada mai turn to aduga aduda changjalo haibane ba ko aduga sida 10 of coins and like ko 10 of coins se phai ko yamna 10 of coins se yam phai haiba ya thadi kai no ha kan da ko kitang isada profitable oiba ko pa dumaina gumba su lakani business ga ida haraga so adagi career da ga ida haraga so hadi growth kumba kai gumba lakpa thabaki opportunities gumba lakpa imung manung phajan nushi chanana leiba khotpa dumaina stability di lei ko khara handa ki apta gi na haraga di thaba inkhang to matam da dukan phama mi ne hai dukan phama mi do na ngai poche te ko te kaina khalaga so handa ki apta gi oina haraga di pot se phajana keno to bo ko pasit ko dumaina oina oi ko adu sisina ko yi keno gi ler ko hadi ni thoka banu me ke do ngai gi
ꯍꯧꯖꯤꯛꯀꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯈꯣꯠꯄꯒꯨꯝꯕ ꯂꯩꯔꯒꯗꯤ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯍꯥꯏꯕꯗꯣꯀꯣ ꯃꯟꯗꯦ ꯅꯨꯃꯤꯠꯇ ꯁꯤꯟꯅꯃꯟ ꯈꯛꯇꯪ ꯂꯧꯔꯒ ꯍꯥꯏꯗꯤ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯃꯃꯥꯡꯗ ꯐꯨꯜ ꯑꯃ ꯀꯥꯝꯖꯟꯕꯅꯤ ꯈꯪꯗꯦ ꯏꯃꯨꯡ ꯂꯣꯝꯗ ꯀꯥꯝꯖꯟꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯁꯤꯒꯨꯝꯕꯁꯨ ꯈꯔꯒ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯨꯝꯕꯁꯤꯗꯀꯣ ꯅꯤꯡꯊꯧꯀꯥꯕꯁꯦ ꯍꯌꯦꯡ ꯑꯣꯏꯅꯀꯣ ꯍꯌꯦꯡꯒꯨꯝꯕꯁꯦ ꯇꯧꯕꯤꯌꯨꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯟꯗꯦꯒꯤ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤ ꯂꯩꯕꯥꯛꯄꯣꯛꯀꯤ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯅꯦꯛꯁꯀꯤꯁꯤꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤꯀꯣ ꯂꯩꯕꯥꯛꯄ ꯅꯨꯃꯤꯠꯀꯤꯁꯦ ꯁꯤꯗ ꯂꯩꯔꯦꯀꯣ ꯂꯩꯕꯥꯛꯄ ꯅꯨꯃꯤꯠꯀꯤꯁꯦ ꯁꯤꯗ ꯂꯩꯔꯦ ꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅꯀꯣ ꯉꯁꯥꯏ ꯃꯃꯥꯡ ꯑꯍꯥꯟꯕꯗ ꯂꯥꯛꯈꯤꯕꯗꯣ ꯊꯥ ꯂꯥꯛꯏꯁꯦ ꯗ ꯃꯨꯟꯁꯦꯀꯣ ꯈꯤꯇꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯕ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯏꯗꯣꯛꯄ ꯉꯝꯗꯕ ꯈꯣꯠꯇꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯒꯅꯤ ꯏꯁꯥꯁꯤꯗ ꯑꯐꯥ ꯑꯄꯨꯟꯕ ꯇꯧꯁꯤꯜꯂ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯐꯨꯟꯖꯜꯂꯒ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯇꯧꯔꯤꯁꯦ ꯔꯤꯂꯤꯁ ꯇꯧꯍꯜꯂꯣ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯀꯣ ꯃꯦꯗꯤꯇꯦꯠꯀꯨꯝꯕ ꯇꯧꯔꯒ ꯔꯤꯂꯤꯁ ꯇꯧꯍꯟꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗ ꯁꯦꯌꯔ ꯇꯧꯊꯣꯛꯀꯦꯔꯥ ꯑꯃ ꯇꯧꯊꯣꯛꯀꯦꯔꯥꯀꯣ ꯑꯗꯨꯃꯥꯏꯅꯒꯨꯝꯕ ꯇꯧꯋꯦ ꯍꯣꯠꯇꯤ ꯌꯥꯝ ꯍꯣꯠꯅꯩꯀꯣ ꯁꯤꯗ ꯍꯧꯖꯤꯛꯁꯦꯀꯣ ꯍꯣꯠꯅꯔꯒꯁꯨ ꯍꯣꯠꯅꯒꯗꯕ ꯌꯥꯝ ꯋꯥꯠꯂꯤ ꯍꯥꯏꯗꯤ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯏ ꯀꯥꯏꯅ ꯈꯜꯂꯁꯦ ꯄꯩꯈꯥ ꯊꯥꯗꯣꯏꯅꯦꯅ ꯈꯜꯂꯁꯦꯕ ꯍꯟꯗꯛꯀꯤ ꯆꯍꯤꯁꯦ ꯅꯠꯇ꯭ꯔꯒ ꯍꯟꯗꯛꯀꯤ ꯊꯥ ꯑꯃꯅꯤꯁꯤꯗ ꯑꯩꯒꯤ ꯍꯣꯠꯅꯕꯗꯣ ꯍꯥꯏꯗꯤ ꯌꯧꯗ꯭ꯔꯤꯕ ꯌꯥꯝ ꯀꯥ ꯍꯦꯟꯅꯀꯣ ꯑꯩꯒꯤ ꯍꯣꯠꯅꯕꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯧꯗ꯭ꯔꯤ ꯈꯔꯒ ꯍꯣꯠꯅꯕꯤꯀꯣ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯐ꯭ꯔꯨꯠꯐꯨꯜ ꯑꯣꯏꯕ ꯔꯤꯖꯜ ꯂꯥꯛꯀꯅꯤꯀꯣ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯥꯔꯠꯁꯦꯀꯣ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ 8 of points ꯀꯥꯏꯅ ꯍꯥꯏꯁꯦꯀꯣ ꯌꯥꯝꯅ ꯍꯣꯠꯅꯒꯗꯕ ꯃꯇꯝꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯒꯤቭ ꯑꯞ ꯇꯧꯕ ꯌꯥꯗꯦ ꯍꯣꯠꯅꯒꯗꯕ ꯃꯇꯝꯅꯦ ꯔꯤꯖꯜ ꯔꯤꯋꯥꯔꯗ ꯐꯖꯅ ꯂꯥꯛꯀꯅꯤ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯑꯣꯏꯔꯦꯀꯣ ꯃꯊꯪꯒꯤ ꯌꯨꯝꯖꯀꯩꯁꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤꯀꯣ ꯌꯨꯝꯖꯀꯩꯁꯒꯤ ꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯁꯦꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯌꯨꯝꯖꯀꯩꯁꯒꯤꯁꯦ ꯁꯤꯗ ꯑꯍꯥꯟꯕ ꯂꯥꯛꯏꯕ ꯀꯥꯔꯠ ꯑꯅꯤꯁꯨꯕ ꯀꯥꯔꯠ ꯀꯣ ꯁꯞꯄꯣꯔꯠ ꯐꯪꯒꯅꯤꯀꯣ ꯅꯨꯄꯤꯒꯨꯝꯕꯗꯒꯤ ꯁꯞꯄꯣꯔꯠꯀꯨꯝꯕ ꯐꯪꯒꯅꯤ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦ ꯅꯨꯄꯤꯒꯨꯝꯕ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯏꯃꯥꯅꯤ ꯈꯪꯗꯦ ꯏꯆꯦꯅꯤ ꯈꯪꯗꯦ ꯏꯃꯥꯟꯅꯕꯤꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯌꯥꯝꯅ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯕ ꯃꯤꯒꯨꯝꯕꯗꯒꯤ ꯑꯩꯉꯣꯟꯗ ꯍꯦꯜꯞ ꯌꯥꯝꯅ ꯐꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯀꯣ ꯑꯣꯜꯋꯦꯁ ꯑꯩꯒꯤꯗꯃꯛꯇꯅꯦ ꯍꯥꯏꯕꯗ ꯃꯥꯁꯦ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯁꯤꯁꯇꯦꯝ ꯑꯣꯏꯅ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯦꯕꯜ ꯌꯥꯝꯅ ꯑꯣꯏꯕ ꯃꯤꯁꯨ ꯑꯣꯏ ꯃꯥꯁꯦꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯀꯩꯅꯣꯝꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤꯗꯃꯛꯇ ꯍꯦꯜꯄꯤꯡ ꯍꯦꯟꯗ ꯅꯨꯄꯤ ꯑꯃ ꯀꯩ ꯑꯃ ꯑꯗꯨꯝꯕꯈꯔ ꯂꯩꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛꯁꯦ ꯂꯩꯁꯦ ꯑꯩꯅ ꯉꯥꯏꯔꯒ ꯂꯩꯔꯤꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯗꯀꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯅꯨꯄꯤꯁꯤꯅ ꯂꯦꯞꯄꯒ ꯉꯥꯏꯔꯒ ꯂꯩꯁꯦ ꯑꯩꯅ ꯉꯥꯏꯔꯒ ꯑꯩꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯀꯣ ꯍꯥꯏꯗꯤ ꯂꯥꯛꯀꯅꯤ ꯀꯥꯟꯅꯒꯅꯤ progress ꯌꯥꯝꯅ ꯂꯥꯛꯀꯅꯤ expansion ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤꯀꯣ ꯁꯄꯣꯁ ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯇꯧꯔꯤꯅ ꯈꯜꯂꯁꯦꯕ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯒꯤ outcome ꯀꯃꯥꯏꯅ ꯇꯧꯔꯛꯀꯗꯒꯦꯅꯦ ꯅꯠꯇ꯭ꯔꯒ ꯇꯨꯡꯗ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯗ 3ꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯊꯕꯛꯁꯦ ꯀꯔꯝꯕ ꯋꯦꯗ ꯆꯠꯀꯗꯒꯦ ꯀꯥꯏꯅ ꯈꯜꯂꯒꯗꯤ ꯀꯩꯝꯇ ꯈꯟꯕꯤꯒꯅꯣ ꯌꯥꯝꯅ ꯐꯖꯅ ꯃꯑꯣꯡ ꯇꯥꯅ ꯂꯩꯀꯣ ꯑꯗꯨꯒ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯕ ꯑꯩꯁꯦ ꯃꯁꯛ ꯈꯪꯕꯤꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯤ ꯌꯣꯜꯂꯦꯅ ꯈꯜꯂꯁꯦ ꯐꯤ ꯌꯣꯜꯂꯒꯁꯨ ꯐꯤ ꯌꯣꯟꯕꯗꯁꯨ ꯑꯗꯨꯝ ꯃꯃꯤꯡ ꯈꯪꯕ ꯃꯌꯥꯝꯅ ꯃꯥꯒꯤ ꯗꯨꯀꯥꯟꯗꯣ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯈꯪꯅꯕ ꯑꯗꯨꯝꯕꯒꯤ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯑꯃꯁꯨ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯑꯦꯅꯤ ꯀꯔꯤꯌꯔꯗ ꯑꯦꯅꯤ ꯄ꯭ꯔꯣꯐꯦꯁꯟꯗ ꯍꯥꯏꯔꯁꯤꯅꯦꯀꯣ ꯑꯗꯨꯗꯁꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯧꯔꯤꯕ ꯄ꯭ꯔꯣꯐꯦꯁꯟꯗꯨꯗꯀꯣ ꯌꯥꯝ ꯐꯖꯅ ꯑꯩꯒꯤ 100% ꯄꯤꯕꯤꯌꯣ ꯇꯥꯔꯒꯗꯤ ꯅꯦꯝ ꯐꯦꯝ ꯐꯥꯎꯕꯗ ꯐꯖꯅ ꯂꯩꯕ ꯁꯛꯁꯦꯁꯀ ꯅꯦꯝ ꯐꯦꯝ ꯀꯔꯤ ꯀꯔꯥ ꯁꯤꯒꯨꯝꯕꯁꯦ ꯄꯤꯕ ꯑꯣꯏꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯀꯤ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏ ꯁꯒꯣꯜꯁꯦꯟꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯅꯦꯛꯁꯀꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯁꯒꯣꯜꯁꯦꯟꯒꯤ ꯀꯥꯔꯠ ꯑꯅꯤꯁꯦ ꯀꯥꯔꯠ ꯑꯅꯤꯃꯛ ꯌꯥꯝ ꯐꯖꯅ ꯂꯥꯛꯑꯦ ꯁꯒꯣꯜꯁꯦꯟꯒꯤꯁꯦꯀꯣ ꯍꯥꯏꯗꯤ ꯑꯔꯥꯞꯄꯗꯒꯤ ꯀꯩꯗꯒꯤ ꯄꯥꯎꯒꯨꯝꯕ ꯅꯨꯡꯉꯥꯏꯕ ꯂꯥꯛꯄ ꯑꯗꯨꯝꯕ ꯄꯤꯒꯅꯤ ꯑꯗꯨꯒ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯨꯝꯕ ꯇꯧꯕ ꯈꯣꯠꯄꯗ ꯀꯥꯟꯅꯒꯅꯤꯀꯣ ꯍꯟꯗꯛꯀꯤ ꯍꯞꯇꯥꯁꯦ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯑꯩꯅꯒ ꯍꯥꯟꯅꯒ ꯇꯧꯔꯒ ꯂꯩꯈꯤꯕ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯗꯣ ꯑꯗꯨꯝ ꯂꯣꯏꯅ ꯐꯪꯕ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯣꯏꯀꯣ ꯑꯗꯨꯒ ꯄꯣꯠꯁꯤꯡꯁꯦ ꯑꯂꯥꯏꯟ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯂꯥꯏꯟ ꯇꯧꯔꯛꯄ ꯍꯥꯏꯔꯒꯗꯤ ꯁꯝꯖꯟꯅꯔꯛꯄꯗꯣ ꯂꯣꯏꯅꯃꯛ ꯅꯍꯥꯟꯒꯩ ꯍꯥꯏꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯇꯣꯈꯥꯏ ꯆꯥꯏ ꯀꯥꯏꯅ ꯈꯜꯂ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯂꯣꯏꯅ ꯄꯨꯟꯁꯤꯟꯅꯔꯛꯄꯒꯨꯝꯕ ꯌꯥꯁꯤꯟꯅꯔꯛꯄꯒꯨꯝꯕ ꯃꯄꯥ ꯆꯥꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝꯕ ꯑꯃ ꯄꯤꯔꯤꯀꯣ ꯁꯤꯗ ꯑꯗꯨꯒ ꯊꯥꯖꯕ ꯊꯝꯃꯣ ꯏꯁꯣꯔꯗꯀꯣ ꯏꯁꯣꯔꯗ ꯊꯥꯖꯕ ꯌꯥꯝ ꯊꯝꯕꯤꯌꯣ ꯊꯥꯖꯕ ꯊꯝꯃꯣ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯃꯤꯕ ꯑꯩꯅ ꯅꯤꯡꯉꯤꯕ ꯈꯣꯠꯂꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯐꯨꯜ ꯐꯦꯠꯀ ꯂꯣꯏꯅꯅ ꯇꯧꯕꯤꯌꯨꯀꯣ
ꯑꯗꯣ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨꯀꯣ ꯌꯥꯝꯅ ꯀꯦꯅ ꯃꯧꯅꯁꯨ ꯂꯩꯌꯣ ꯀꯦꯕ ꯃꯧꯕ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯞꯁꯇꯤꯛ ꯀꯥꯖꯜꯗꯨꯅ ꯍꯥꯏꯗꯤ ꯈꯤꯇ ꯑꯗꯨꯅ ꯀꯦꯕ ꯅꯠꯇꯦꯅ ꯏꯁꯥ ꯅꯥꯟꯕ ꯌꯨꯝ ꯅꯥꯟꯕ ꯈꯣꯠꯄ ꯍꯥꯏꯕꯁꯤꯃꯁꯨ ꯍꯥꯏꯗꯤ ꯀꯦꯕ ꯃꯧꯕꯔꯣꯝꯗ ꯆꯤꯡꯉꯦꯕ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯗꯣ ꯊꯣꯡ ꯆꯪꯐꯝ ꯑꯣꯏꯔꯣ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯠꯇꯥꯎꯗꯤ ꯄꯩꯁꯟꯒꯅꯨ ꯈꯣꯠꯆꯟꯒꯅꯨ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯂꯣꯏꯅ ꯗꯤꯀ꯭ꯂꯇꯔ ꯇꯧꯊꯣꯛꯑꯣꯅ ꯍꯥꯏꯗꯣ ꯗꯤꯀ꯭ꯂꯇꯔ ꯇꯧꯊꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯁꯦꯡꯗꯣꯛꯈꯤꯕꯗꯣ ꯀꯥꯟꯅꯗ꯭ꯔꯕ ꯄꯣꯠ ꯃꯌꯥꯝ ꯀꯥꯟꯅꯗ꯭ꯔꯕ ꯃꯤ ꯀꯥꯟꯅꯗꯕ ꯀꯥꯟꯅꯗ꯭ꯔꯕ ꯀꯩ ꯍꯥꯏꯅꯤ ꯐꯤꯔꯣꯟꯗꯒꯤ ꯈꯣꯡꯎꯞꯇꯒꯤ ꯀꯩ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯄꯥꯏꯁꯜꯂꯒ ꯊꯝꯒꯅꯣꯕ ꯂꯥꯏꯐꯇ ꯑꯩꯈꯣꯏꯅ ꯍꯣꯜ ꯇꯧꯔꯒ ꯊꯝꯕ ꯁꯨꯃꯥꯏꯅ ꯍꯣꯜ ꯇꯧꯔꯒ ꯊꯝꯕ ꯃꯇꯝꯗ ꯀꯅꯥꯏ ꯃꯥꯡꯖꯕꯅꯣ ꯑꯩꯒꯤ ꯃꯥꯡꯖꯕꯅꯦ ꯍꯥꯏꯗꯤ ꯑꯦꯅꯔꯖꯤ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯀꯨꯞꯁꯜꯂꯒ ꯈꯣꯠꯆꯜꯂꯒ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯃꯇꯝꯗ ꯃꯤꯒꯤ ꯃꯇꯥꯡꯗꯒꯁꯨ ꯍꯥꯏꯔꯤꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯤꯁꯦ ꯑꯩꯉꯣꯟꯗ ꯀꯥꯟꯅꯗ꯭ꯔꯦ ꯈꯜꯂꯒ ꯑꯗꯨꯝ ꯃꯥꯏ ꯃꯇꯥꯡꯗ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕꯗꯣ ꯁꯤꯒꯤꯗꯅ ꯔꯤꯂꯦꯁꯟshipꯀꯤ ꯃꯇꯥꯡꯗ ꯂꯥꯛꯑꯅꯤꯀോ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯈꯟꯕ ꯈꯣꯠꯄ ꯌꯥꯝ ꯌꯥꯎꯒꯜꯂꯦꯕ ꯍꯥꯏꯗꯤ ꯆꯠꯈ꯭ꯔꯕ ꯃꯤꯗꯨꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯀꯩꯗꯧꯕꯩ ꯈꯟꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯑꯗꯨꯅꯤꯗ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯂꯩꯔꯦꯀꯣ ꯃꯊꯪꯒꯤ ꯏꯔꯥꯏꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯀꯤꯀꯣ ꯐ꯭ꯔꯥꯏꯗꯦꯒꯤꯁꯨ ꯀꯥꯔꯠꯁꯦ ꯑꯅꯤ ꯈꯛꯇꯪ ꯂꯧꯊꯣꯛꯆꯔꯒꯦꯀꯣ ꯑꯅꯤꯁꯤꯗꯒꯤ ꯌꯦꯡꯉꯁꯦ ꯀꯔꯤ ꯑꯦꯅꯔꯖꯤ ꯂꯥꯛꯀꯦ ꯍꯥꯏꯕꯗꯣ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤꯀꯣ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤꯁꯦꯀꯣ ꯐꯗꯤ ꯌꯥꯝ ꯐꯩꯀꯣ ꯐꯗꯤ ꯌꯥꯝ ꯐꯩ ꯍꯥꯏꯔꯒꯗꯤꯀꯣ ꯕ꯭ꯂꯦꯁ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯃꯇꯝ ꯀꯥꯏꯅ ꯍꯥꯏꯔꯁꯤꯅꯦꯀꯣ ꯇꯧꯔꯨꯕ ꯊꯕꯛ ꯏꯪꯈꯥꯡꯗ ꯃꯪꯒꯣꯜ ꯄꯤꯕ ꯈꯣꯠꯄ ꯂꯣꯏꯅꯃꯛꯇꯤ ꯑꯣꯏ ꯑꯗꯨꯒ ꯏꯁꯥꯅ ꯑꯃꯨꯛ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯁꯦ ꯏꯟꯇꯔꯦꯁ ꯌꯥꯝꯅ ꯍꯜꯂꯦꯀꯣ ꯏꯟꯇꯔꯦꯁ ꯍꯟꯕ ꯍꯥꯏꯔꯒꯗꯤꯀꯣ ꯋꯥꯕꯗꯣ ꯊꯕꯛꯅ ꯋꯥꯕꯅꯤ ꯈꯪꯗꯦ ꯋꯥꯈꯜꯅ ꯋꯥꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯂꯩꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯂꯣꯏ ꯇꯣꯛꯑꯁꯤꯔꯅꯦ ꯑꯩ ꯇꯧꯔꯔꯣꯏꯒꯦ ꯑꯩ ꯊꯥꯔꯔꯣꯏꯒꯦ ꯄꯩꯈꯥꯒꯁꯦ ꯑꯝꯇ ꯅꯠꯇ꯭ꯔꯒ ꯑꯩꯁꯦ ꯀꯩꯝ ꯇꯧꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯒꯤꯀꯣ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯄꯨꯔꯥ ꯍꯥꯏꯗꯤ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯕꯗꯣ ꯀꯗꯥꯏꯗꯅꯣꯃ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯕ ꯑꯗꯨꯒ ꯄ꯭ꯂꯁ ꯁ꯭ꯇꯛ ꯇꯧꯕꯗ ꯅꯠꯇꯅ ꯏꯁꯥ ꯏꯊꯟꯇ ꯌꯥꯝꯅ ꯗꯥꯎꯠ ꯑꯣꯏꯔꯛꯄꯗꯣ ꯍꯥꯏꯗꯤ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯁꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯩꯝꯇ ꯑꯣꯏꯗ꯭ꯔꯤꯁꯦ ꯍꯥꯏꯕꯒꯤꯀꯣ ꯑꯣꯏꯒꯅꯤꯀꯣ ꯍꯥꯏꯗꯤ ꯑꯩꯗꯣ ꯐꯅꯌꯥꯝ ꯆꯪꯁꯤꯜꯂꯛꯑꯕꯅꯦ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯦ ꯑꯩ ꯇꯪꯈꯥꯏ ꯍꯦꯟꯅ ꯆꯪꯁꯤꯜꯂꯛꯑꯕꯅꯦ ꯀꯤꯂꯣꯃꯤꯇꯔ 100 ꯇ꯭ꯔꯥꯚꯦꯜ ꯇꯧꯒꯗꯕꯗ ꯑꯩ ꯀꯤꯂꯣꯃꯤꯇꯔ 70 ꯇ꯭ꯔꯥꯚꯦꯜ ꯇꯧꯁꯤꯜꯂꯛꯑꯕꯅꯦ 30 ꯈꯛꯇꯪ ꯉꯥꯏꯁꯜꯂꯛꯑꯕꯅꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯆꯝ ꯆꯝꯅ ꯑꯩꯅ ꯁꯨꯝ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯦꯛꯖꯥꯝꯄꯜ ꯄꯤꯔꯒꯗꯤꯀꯣ ꯖꯁ 30% ꯈꯛꯇꯪ ꯉꯥꯏꯁꯜꯂꯛꯑꯀꯥꯟꯗ ꯍꯥꯏꯗꯤ ꯌꯧꯔꯝꯗꯥꯏꯗꯨꯗ ꯒꯤꯞ ꯑꯞ ꯇꯧꯒꯅꯣ ꯂꯦꯞꯄꯒ ꯂꯩꯕ ꯌꯥꯗꯦꯀꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯣꯠꯅꯁꯜꯂꯣ ꯊꯥꯖꯕ ꯊꯝꯃꯣ ꯏꯁꯥꯗ ꯕꯤꯂꯤꯞ ꯊꯝꯃꯣ ꯏꯁꯥꯗ ꯐꯦꯠ ꯊꯝꯃꯣ ꯌꯨꯅꯤꯚꯔꯁꯇ ꯊꯥꯖꯕ ꯊꯝꯃो ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯄꯤꯌꯦꯕ ꯁꯤꯗ ꯂꯩꯁꯦꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯊꯥꯖꯗ꯭ꯔꯒꯗꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯍꯥꯏꯅ ꯅꯨꯡꯇꯤꯒꯤ ꯑꯩꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕ ꯈꯣꯠꯂꯤꯕ ꯑꯩꯅ ꯁꯨꯝ ꯃꯌꯥꯝꯗꯣ ꯁꯦꯝꯃꯤꯕ ꯈꯣꯠꯂꯤꯕ ꯃꯥꯏꯟꯁꯦꯠ ꯄ꯭ꯂꯁ ꯀꯣ ꯍꯥꯏꯗꯤ ꯃꯥꯏꯟꯁꯦꯠ ꯄ꯭ꯂꯁ ꯑꯩꯒꯤ ꯍꯥꯔꯠ ꯋꯛꯇꯨꯒ ꯄꯨꯟꯓꯜꯂꯀꯥꯟꯗꯅꯦꯕ ꯍꯥꯏꯗꯤ ꯊꯕꯛ ꯇꯧꯗꯣꯏꯁꯦ ꯍꯥꯏꯗꯤ ꯍꯥꯔꯠ ꯋꯛ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯈꯛꯇꯪ ꯇꯧꯔꯒ ꯇꯨꯝꯃꯒ ꯂꯩꯔꯒꯁꯨ ꯍꯥꯏꯗꯤ ꯑꯣꯏꯒꯗꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯆꯦꯜꯂꯤꯕ ꯆꯣꯡꯉꯤꯕ ꯄꯥꯔꯤꯕ ꯈꯣꯠꯂꯤꯕ ꯑꯗꯨꯒ ꯄ꯭ꯂꯁ ꯉꯁꯥꯏꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯔꯀꯥꯟꯗ ꯑꯗꯨꯗꯅꯦꯕ ꯁꯛꯁꯦꯁ ꯑꯣꯏꯔꯤꯁꯦ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯅꯦꯒꯦꯇꯤꯚꯤꯇꯤ ꯅꯦꯒꯦꯇꯤꯚ ꯑꯦꯅꯔꯖꯤ ꯅꯦꯒꯦꯇꯤꯚ ꯊꯣꯠ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯟꯖꯜꯂꯒ ꯇꯧꯔꯒꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯈ꯭ꯔꯤꯁꯇꯜ ꯁꯤꯖꯤꯟꯅꯕꯗ ꯍꯥꯏꯔꯁꯤꯅꯦꯀோ ꯈ꯭ꯔꯤꯁꯇꯜ ꯁꯤꯖꯤꯟꯅꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯗꯥꯎꯠ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯅꯁꯥꯗ ꯅꯦꯒꯦꯇꯤꯚꯤꯇꯤ ꯙꯃꯥ ꯑꯃ ꯌꯥꯎꯔꯒꯗꯤ ꯉꯁꯥꯏꯒꯤ ꯈ꯭ꯔꯤꯁꯇꯜꯗꯣ ꯃꯊꯧ ꯇꯧꯔꯣꯏꯕ ꯑꯩꯅ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯒ ꯑꯩꯅ ꯒꯦꯔꯦꯟꯇꯤꯁꯨ ꯀꯩꯁꯨ ꯄꯤꯗꯦꯅꯀꯣ ꯍꯥꯏꯗꯤ ꯈ꯭ꯔꯤꯁꯇꯜ ꯁꯤꯔꯒ ꯁꯤ ꯇꯧꯔꯒ ꯐꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕꯒꯤ ꯏꯠ ꯖꯁ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯍꯥꯏꯗꯤ 5-10% ꯈꯔ ꯈꯛꯇꯪ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯈꯔ ꯑꯦꯅꯔꯖꯤ ꯑꯐꯕ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗꯤ ꯁꯖꯦꯁ ꯇꯧꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯀ꯭ꯔꯤꯁꯇꯜꯒꯨꯝꯕ ꯁꯤꯕ ꯈꯣꯠꯄ ꯑꯗꯨꯅ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗꯗꯤ ꯑꯩꯒꯤ ꯃꯥꯏꯟꯁꯦꯠꯁꯤꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯗꯒꯤ ꯑꯗꯨꯕꯨ ꯐꯔꯒꯗꯤ ꯂꯣꯏꯅꯃꯛ ꯁꯛꯁꯦꯁ ꯑꯣꯏꯒꯅꯦꯕ ꯂꯣꯏꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛ ꯑꯃ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯀꯣꯟꯐꯤꯗꯦꯟꯠꯂꯤ ꯐꯣꯀꯁ ꯇꯧꯔꯒ ꯇꯧꯕ ꯉꯝꯃꯤꯗꯅꯀꯣ ꯑꯗꯨꯅꯤꯀꯣ ꯁꯤꯗ ꯍꯥꯏꯁꯦ ꯑꯗꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯥꯏꯗꯦꯒꯤ ꯂꯩꯔꯦꯀꯣ ꯁꯦꯇꯔꯗꯦꯒꯤ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯈ꯭ꯋꯥꯏ ꯑꯔꯣꯏꯕꯒꯤꯀꯣ ꯊꯥꯡꯖ ꯅꯨꯃꯤꯠ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯀꯥꯔꯠ ꯑꯅꯤꯁꯤꯗ ꯂꯩꯔꯦ ꯀꯔꯝꯕ ꯑꯦꯅꯔꯖꯤ ꯂꯩꯒꯦ ꯁꯤ ꯂꯩꯔꯦꯀꯣ ꯀ꯭ꯋꯤꯟ ꯑꯣꯐ ꯀꯞꯁ ꯍꯥꯏꯅ ꯂꯥꯛꯑꯦ ꯅꯥꯏꯠ ꯑꯣꯐ ꯀꯣꯏꯟꯁ ꯍꯥꯏꯕ ꯑꯃꯒ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯃꯤꯀꯣꯛ ꯊꯣꯡꯅ ꯊꯕꯛ ꯇꯧꯕ ꯉꯝꯒꯅꯤꯀꯣ ꯃꯤꯀꯣꯛ ꯊꯣꯡꯅ ꯊꯕꯛ ꯇꯧꯕ ꯉꯝꯒꯅꯤ ꯃꯤꯅ ꯃꯁꯛ ꯈꯪꯒꯅꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯩꯒꯅꯤ ꯒ꯭ꯔꯣꯊ ꯂꯩꯒꯅꯤ ꯁꯛꯁꯦꯁ ꯂꯩꯒꯅꯤꯀꯣ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯝꯅ ꯀꯥꯏꯒꯅꯨꯀꯣ ꯑꯗꯨꯒ ꯀꯟꯇ꯭ꯔꯣꯜ ꯊꯝꯃꯣ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯀꯟꯇ꯭ꯔꯣꯜ ꯊꯝꯃꯣ ꯁꯥꯎꯕ ꯈꯣꯠꯄꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ
ꯁꯤ ꯈꯛꯇꯪꯁꯨ ꯅꯠꯇꯕꯤꯗꯀꯣ ꯄꯩꯁꯥꯗꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯏꯟꯚꯦꯁꯃꯦꯟꯠꯅ ꯀꯗꯥꯏꯗ ꯇꯧꯔꯤꯅꯣ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯅ ꯀꯗꯥꯏꯗ ꯇꯧꯔꯤꯅꯣ ꯑꯩꯉꯣꯟꯗ ꯀꯌꯥꯝ ꯂꯥꯛꯏ ꯑꯩꯅ ꯀꯌꯥꯝ ꯈꯣꯔꯁ ꯇꯧꯒꯗꯕꯅꯣ ꯈꯣꯠꯀꯗꯕ ꯍꯥꯏꯕꯗꯣ ꯐꯖꯅ ꯃꯦꯅꯦꯖ ꯇꯧ ꯍꯥꯏꯕꯅꯤꯀꯣ ꯁꯤꯗ ꯍꯥꯏꯁꯦꯀꯣ ꯂꯣꯡ ꯇꯔꯝꯒꯤ ꯈꯜꯂꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯈꯟꯒꯅꯣ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯐ꯭ꯌꯨꯆꯔꯗꯅ ꯀꯃꯥꯏꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯕ ꯐ꯭ꯌꯨꯆꯔ ꯏꯟꯚꯦꯁꯃꯦꯟꯠꯅ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯁꯞꯄꯣꯔꯇꯤꯞ ꯌꯥꯝꯅ ꯂꯩꯒꯅꯤꯀꯣ ꯅꯥꯀꯟꯗꯒꯤ ꯑꯩꯒꯤ ꯋꯥꯏꯐꯅ ꯑꯣꯏꯔꯣ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯔꯣ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯔꯣ ꯏꯆꯦ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯅꯨꯄꯤꯒꯤ ꯐꯤꯒꯔꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯤꯗ ꯂꯥꯛꯏꯁꯦꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯑꯗꯨꯝ ꯍꯥꯏꯇꯥꯔꯦ ꯍꯦꯜꯞ ꯐꯅꯌꯥꯝ ꯇꯧꯕ ꯑꯣꯏꯕꯗꯣꯀꯣ ꯑꯗꯨꯒ ꯃꯥꯁꯤꯃ ꯂꯩꯕꯁꯤꯅꯁꯨꯀꯣ ꯍꯥꯏꯗꯤ ꯅꯪꯒꯤ ꯂꯥꯏꯐꯇ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯒꯤ ꯂꯥꯏꯐꯇ ꯅꯨꯄꯥ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯣꯏꯔꯣꯀꯣ ꯍꯥꯏꯗꯤ ꯏꯃꯥꯁꯤꯃ ꯏꯆꯦꯁꯤꯃ ꯀꯩꯅꯣꯁꯤꯃ ꯍꯥꯏꯗꯤ ꯃꯣꯏ ꯑꯃ ꯂꯩꯕꯒꯤꯗꯃꯛꯇ ꯑꯩꯅ ꯉꯁꯤ ꯐꯖꯅ ꯊꯕꯛ ꯇꯧꯕ ꯉꯝꯃꯤꯅꯦ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯁꯨ ꯈꯟꯕꯤꯌꯨꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯁꯦꯀꯣ ꯍꯥꯏꯗꯤ ꯑꯣꯜꯋꯦꯁꯀꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯋꯣ ꯏꯃꯣꯁꯅꯦꯜꯂꯤ ꯆꯠꯀꯅꯨꯀꯣ ꯈꯔꯁꯨ ꯍꯥꯏꯗꯤ ꯈꯤꯇꯪ ꯈꯔ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯈꯤꯇꯪ ꯑꯣꯏꯕ ꯑꯃꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯌꯥꯝꯅ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯍꯞꯇꯥꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯦ ꯃꯦꯝ ꯊꯦꯡꯛ ꯌꯨ